Good morning, ma'am. Hꯧꯖꯤꯛ Abemmaꯁꯤ ꯀꯩꯁꯨ ꯇꯧꯗꯦꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯅ ꯇꯧꯔꯝꯕ ꯐꯤꯕꯝꯗꯨꯗꯤ ꯂꯣꯏꯔꯦ. ꯑꯩ ꯌꯦꯡꯉꯨ ꯎꯠꯂꯛꯀꯦ ꯌꯦꯡꯉꯨ. ꯕꯦꯔꯥꯅꯦꯕ. ꯑꯩ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯈꯪꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯕꯗ. ꯍꯤꯗꯥꯛ ꯂꯩꯕꯤꯔꯣꯅ ꯑꯩꯈꯣꯏ ꯀꯥꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ. ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯥꯏ ꯐꯩꯒꯟꯗ ꯀꯩꯗ ꯐꯠꯇ꯭ꯔꯤꯕ. ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯝꯇ ꯁꯤꯕꯨꯗꯤ ꯑꯃꯨꯛ ꯐꯩ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯕꯩ ꯈꯪꯗꯕꯩ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯈꯪꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯝꯃꯤꯒ ꯕꯦꯝꯕꯦꯝꯒꯁꯦ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯣꯔꯦꯕꯀꯣ. ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏ ꯃꯌꯥꯝ ꯇꯧꯅꯔꯤ. ꯑꯩꯅ ꯑꯕꯦꯝꯃꯁꯦ ꯁꯤ ꯅꯥꯕꯁꯦ ꯁꯤꯗꯒꯤ ꯍꯤꯗꯥꯛ ꯍꯥꯏꯈ꯭ꯔꯦꯕꯀꯣ. ꯑꯗꯨ ꯊꯥꯔꯒ ꯑꯩꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯇꯣꯏꯅꯦ. ꯍꯥ ꯃꯇꯤꯟ ꯌꯣꯠꯂꯤꯁꯦ ꯑꯃꯨꯛꯀ. ꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯒꯤꯁꯦ. ꯍꯥꯎꯇ꯭ꯔꯗꯤ ꯑꯗꯨꯝ ꯊꯛꯎ ꯌꯥꯔꯣꯏꯗꯣꯏꯅꯤ. ꯊꯛꯄ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯦ. Agato. Manamnya itu manamnya kan nam thi berarti iman tijo. Main đâu à? Hả? Papa nó ngâm mà vào. Papa nó ngâm mà vào. Breakfast đấy. Bây giờ chúng ăn cha đi. Cha được thì trang số là cái gì có bên mà. Cha được bây giờ có. Wakan nungayaga cha cái đó. Wakan nungai tự cha cái đó. ꯆꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒ ꯆꯥꯎ ꯍꯥꯏꯅꯦꯕ ꯅꯪ ꯍꯥꯏꯗꯣ. ꯑꯗꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯍꯥꯎꯕ꯭ꯔꯥ ꯕꯦꯝꯃ? ꯑꯕꯦꯝꯃꯗꯤ ꯀꯥꯏꯗꯤ ꯐꯔꯛꯇ ꯀꯃꯥꯏꯅ ꯅꯥꯁꯤꯜꯂꯤꯅꯣ ꯌꯦꯡꯉꯒ. ꯑꯩꯅ ꯇꯩꯔꯝꯕꯗꯨꯅꯤ. ꯅꯣꯏꯖ. ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯅꯦ. ꯆꯩꯔꯦꯗꯤ ꯈꯪꯉꯤꯅꯦ ꯍꯥꯏꯁꯦ. ꯀꯥꯏꯕ ꯇꯥꯔꯦ ꯃꯆꯤ ꯑꯉꯥꯡꯅꯗꯤ ꯐꯨꯔꯒꯦ ꯃꯆꯤ ꯐꯨꯔꯒꯦ. ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯅꯦ. ꯇꯧꯔꯤꯖꯣ. ꯂꯝꯍꯦ. ꯃꯆꯤ ꯕꯥꯛ ꯇꯧꯔꯒꯦ. ꯀꯥꯏꯔꯦ. ꯂꯥꯝꯃꯤꯁꯦ ꯑꯃꯨꯛꯀ. ꯀꯥꯏꯔꯦ ꯃꯁꯤ ꯃꯈꯣꯟꯁꯦ ꯇꯥꯅꯤꯡꯗꯦ ꯃꯃꯤꯠꯁꯦ ꯀꯤꯔꯤꯁꯦ ꯇꯧꯏꯁꯦ. ꯃꯃꯤꯠꯁꯦ ꯃꯊꯟꯇ ꯇꯧꯖꯔꯒ. ꯍꯧꯖꯤꯛ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯑꯅꯤ. ꯃꯃꯤ ꯍꯣꯏ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯣꯔꯦꯕꯀꯣ. ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯅꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯠꯂꯅꯤ ꯃꯃꯤꯒ ꯕꯦꯝꯕꯦꯝꯒ. ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯑꯦ. ꯑꯦꯝꯕꯨꯂꯦꯟꯁ ꯊꯧꯖꯤꯜꯂꯛꯑꯦ ꯁꯤꯗꯩꯗ ꯃꯦꯗꯤꯂꯦꯟꯒꯤ. ꯍꯧꯖꯤꯛꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯇꯦꯁ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗꯒꯤ ꯁꯠ ꯂꯥꯎꯅ ꯋꯥꯔꯁꯟ ꯇꯧꯈꯤꯕꯁꯨ ꯌꯥꯏ. ꯑꯗꯨꯒ ꯀꯩꯁꯨꯝ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ. ꯑꯗꯨꯅ ꯋꯥꯔꯁꯟ ꯇꯧꯕꯒꯤ ꯔꯤꯛꯁꯇꯣ ꯂꯧꯒꯨꯝꯁꯤ. ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯊꯝꯃꯒ ꯔꯤꯒꯨꯂꯔ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯂꯥꯌꯦꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯣꯏꯅꯦ. 아니 가리가 또 말이고. 하. 가리가 진짜 잘리시다 이거 보니까 그런 거지. ꯃꯊꯛ ꯍꯥꯞꯄꯤꯔꯣ. ꯃꯊꯛꯇ ꯑꯃꯒ ꯋꯥꯠꯂꯤ ꯁꯤ ꯃꯊꯛ ꯍꯥꯜꯂꯒ. ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯒ ꯕꯦꯝꯕꯦꯝ ꯀꯣꯚꯤꯗꯀꯤ ꯑꯣꯏꯕ ꯁꯤꯝꯇꯝ ꯑꯀꯟꯕ ꯀꯩꯁꯨꯝ ꯂꯩꯇꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯥꯟꯅ ꯅꯥꯕꯗꯣ ꯑꯗꯨꯗꯨꯒꯤꯗ ꯐꯖꯅ ꯑꯗꯨꯗꯤ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ. 나부 투는 바로 뱀뱀도 투는 나부 바로. Aku ya si Pyro sama Ego. Oh ya itu.
sanitize tꯧꯕ ꯂꯣꯏꯔꯦ ꯑꯗꯒꯤ ꯍꯩꯖꯤꯔꯨ ꯊꯣꯛꯑꯦ ꯑꯗꯨ ꯁꯤꯅ ꯃꯣꯏ ꯊꯪꯅꯕ ꯑꯩꯈꯣꯏ ꯀꯀꯥ ꯂꯩꯕꯗꯣ ꯊꯪꯅꯕ ꯂꯩꯕꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯅꯦ ꯗꯣꯛꯇꯔꯁꯨ ꯍꯪꯅꯔꯦ ꯑꯗꯣ ꯃꯈꯣꯏꯅ ꯂꯩꯕꯤꯔꯛꯑꯒꯦꯅ ꯇꯧꯔꯒ ꯂꯩꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯁꯤꯡ ꯊꯤꯔꯒ ꯍꯥꯏꯕꯗꯤ ꯑꯊꯦꯡꯄꯣꯛꯀꯤ ꯄꯨꯈꯝ ꯑꯃ ꯆꯦꯡꯒꯤ ꯑꯃ ꯇꯨꯛꯀꯤ ꯍꯩꯔꯨꯛꯀꯤ ꯂꯩꯗꯅ ꯑꯗꯨꯏꯗꯨꯗꯅꯦ ꯆꯪ ꯇꯥꯕꯒꯤ ꯃꯑꯣꯡ ꯆꯪ ꯇꯥꯍꯜꯂꯣꯕ ꯑꯣ ꯍꯣꯏ ꯆꯪ ꯇꯥꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯀꯩꯅꯣ ꯀꯠꯂꯣꯕ ꯍꯌꯦꯡ ꯂꯥꯏꯖꯧꯗ ꯀꯠꯄꯗꯣ ꯆꯦꯡꯗꯣ ꯍꯩꯌꯣꯕ ꯐꯖꯅ ꯃꯥꯏꯁꯦ ꯑꯦꯂꯔꯖꯤꯗꯣ ꯐꯅꯌꯥꯝ ꯐꯈ꯭ರೆ ꯍꯧꯖꯤꯛꯀꯤ ꯍꯤꯗꯥꯛꯇ ꯇꯩꯕꯁꯦ ꯑꯩꯈꯣꯏꯗꯤ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯅꯤꯅ ꯑꯍꯥꯟꯕꯗ ꯂꯩꯔꯨꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯂꯔꯖꯤꯁꯦ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯇꯧꯅꯕ ꯃꯥꯜꯂꯦ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯅꯦꯅ ꯂꯩꯊꯣꯛꯑꯗꯤ ꯁꯨꯡꯐ ꯐꯠꯇꯦ ꯍꯥꯏꯌꯦꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯍꯥꯏꯕ ꯍꯤꯗꯥꯛ ꯉꯟꯅ ꯊꯥꯎꯔꯒꯗꯤ ꯁꯠ ꯂꯥꯎꯅ ꯐꯕ ꯚꯤꯗꯤꯑꯣ ꯅꯝꯅꯤꯀꯣ ꯅꯪ ꯀꯥꯞꯄꯤꯗꯣ ꯅꯤꯡꯉꯥꯏ ꯇꯧꯅꯨꯀꯣ Eigabok ꯍꯣꯏ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯔꯨꯝꯗ ꯕꯦꯝꯕꯦꯝꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯕꯦꯝꯕꯦꯝꯅꯁꯨ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯕ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯃꯈꯣꯏ ꯐꯣꯟ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯎꯅꯕ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯥꯏꯃꯤꯡꯗ ꯂꯟꯁ ꯇꯥꯏꯃꯤꯡꯗ ꯑꯗꯩꯗꯤ ꯇꯤ ꯇꯥꯏꯝ ꯑꯗꯨꯒ ꯗꯤꯅꯔꯗ ꯁꯨꯃꯥꯏꯅ ꯎꯅꯕ ꯌꯥꯏꯌꯦꯅ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯁꯦꯝꯃꯒꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣ ꯄꯤꯁꯟꯕ ꯈꯛꯇꯅꯦꯕ ꯑꯣ ꯎꯅꯕꯅ ꯄꯨꯡ ꯑꯃꯗꯩꯅ 4 ꯐꯥꯎꯇ ꯎꯅꯕ ꯌꯥꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯆꯥꯄꯣꯠ ꯊꯤꯟꯕ ꯄꯤꯕꯗꯣ ꯆꯥꯅꯕꯁꯤꯡꯗꯣ ꯌꯨꯝꯗꯩ ꯂꯣꯏꯅꯃꯛ ꯊꯤꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯁꯤꯡ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗ ꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯌꯦꯡꯉꯣ ꯅꯤꯡꯉꯥꯏ ꯇꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯦꯡꯉꯣ ꯅꯤꯡꯉꯥꯏ ꯇꯧꯔꯤꯖꯦ ꯑꯗꯣ ꯅꯤꯡꯉꯥꯏ ꯇꯧꯔꯤꯖꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯖꯕꯁꯦ ꯆꯠꯀ ꯂꯦꯞꯄꯤꯖꯗ꯭ꯔꯥ ꯅꯤꯡꯉꯥꯏꯇꯦꯕ ꯃꯇꯤꯟ ꯑꯣꯔ ꯇꯥꯔꯕ ꯇꯥꯔꯦꯗꯣ ꯇꯨꯝꯅꯤꯡꯉꯦ ꯑꯩꯅ ꯇꯨꯝꯒꯅꯤ ꯍꯥꯏꯗ꯭ꯔꯥ ꯑꯕꯦꯝꯃ ꯇꯨꯝꯈ꯭ꯔꯦꯗꯣ ꯏꯁꯇꯣꯏꯗꯨ ꯃꯉꯣꯟꯗꯗꯤ ꯍꯥꯏꯐꯦꯠꯀ ꯊꯥꯡꯒꯠꯂ ꯑꯕꯦꯝꯃ ꯍꯥꯎꯕ꯭ꯔꯣ ꯀꯟꯇꯦꯟꯃꯦꯟ ꯂꯥꯎꯕꯁꯤ ꯀꯥꯟꯅꯔꯦ ꯅꯨꯡꯉꯥꯏꯇꯦꯕ ꯄꯥꯕꯨꯡ ꯆꯥꯒꯗꯤ ꯀꯣꯟ ꯊꯤꯡꯀꯠꯈ꯭ꯔꯦ ꯀꯣ ꯃꯥꯅ ꯇꯦꯕꯜ ꯁꯦꯡꯗꯣꯛꯑꯦ ꯑꯩꯅ ꯑꯕꯦꯝꯃ ꯆꯥ ꯏꯜꯂꯦ ꯀꯣ ꯀꯟꯇꯦꯟꯃꯦꯟꯗ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯏꯀ꯭ꯋꯦꯂꯤ ꯊꯕꯛ ꯇꯧꯔꯦ ꯚꯦꯔꯤ ꯅꯥꯏꯁ ꯑꯣꯏꯔꯦ ꯚꯦꯔꯤ ꯒꯨꯗ ꯂꯦ